Online Manipur YouTube channel swing bir ba mam pum nong po mu kana taram nok seri han badam na maru iba paw am update thamjage Indo Myanmar ngam khai paringi border pillar 61 62 manak ta kan ba mong da khut thok na khre Manipurgi Lalhoulup ani ki combine team gi Khutta Amukta sin Kuki Millitant ko Lom Sire ngam khai lansilak pa Manipurgi Lalhoulup ani ki kadar kulhum de security force na phakre Sunday lansilak pa Myanmar army yaw nimiyo yankai rum amuk hanna khusin na khre Mamang thagi kuntraga mathoi da more da Manipuri police ki SDPO Chingtham Anand Kumar Nongmen kaptun hat kiba amusung thodok adu dagi more da hen state force sanction bada sinam kulda sin Kuki Millitant sing ambush torok tuna personal ahum sokhan kraba matung da more town yaw ngam khai paring da leiba khul sing da paktak na operation chatharak padagi Myanmar ngam khai da lansin kiba sin Kuki terrorist sing Manipur dagi mapangan kalaba Lalhoulup ani combine team ga kan mong da khut thok na bada sin Kuki Militant kun hen sire hairi pawsin haibada more town amusung Myanmar ga tai na ngam khai paring da leiba khul sing Manipurgi state force na kan ba combing operation sa tharpadagi Myanmar amasung Manipurgi ngam khaida online Manipur YouTube channel aswing bir ba mayam pum nong pom kan taram nok seri han mediam na maru iba pawam update thamjage Indo Myanmar ngam khai paringi border pillar 61 62 manak ta kan ba khut thok na khre Manipurgi Lalhoulup ani ki combine team gi Khutta Amukta sin Kuki Millitant ko Lom Sire ngam khai lansilak pa Manipurgi Lalhoulup ani ki kadar kulhum security force na phakre Sunday lansilak pa Myanmar army yauna miyo yankai rom amuk hanna khusin na khre Mamang thagi kuntraga mathoi da more da Manipuri police ki SDPO Chingtham Anand Kumar Nongmen kaptun hat kiba amusung thodok adu dagi more da hen state force sanction bada sinam kulda sin Kuki Militant sing ambush torok tuna personal hum sokan kraba matung dagi more town yaw ngam khui paring da leiba khul sing da paktak na operation satharak padagi Myanmar gi ngam khui da lansin kiba sin Kuki terrorist sing Manipur gi mapangan kallaba Lalhoulup ani gi combine team ga kan bamong da khut thokna bada sin Kuki Militant kun hena sire hedi pawsin haibada more town amasung Myanmar ga taina bungam khui paring da leiba khul sing da Manipur gi state force na kan ba mong da operation cha tharpa da Myanmar amasung Manipur gi ngam khaida operate tawrakiba sin Kuki Militant sing Myanmar rom da sanction kibadagi makhoibu Manipurgi Lalhoulup ani gi kadar sing na senaduna lakhibani hairi Lalhoulup ani sina sin Kuki Militant sing gi khongkul liba horokpudagi Surasanpur da lairamba sin Kuki Militant sing gi masing yamlaba kadar sing phawba more rom da thomjilak laga ngam khai paring da taiduna Manipurgi Lalhoulup ani na satharakliba thawong asi mayung na ba semsa ki hairi talaksida ngarang numidang pung 3 rom tarakpada Manipurgi Lalhoulup ani gi combine team amaga sin Kuki terrorist sing border pillar number 61 amsung 62 gi manakta laiba mafam amada haktheng na thengaina kibadagi Manipurgi Lalhoulup ani gi combine team gi Khutta Amukta das sin Kuki Militant kun gi mathakta sikhibani hairi adum oinam Manipurgi Lalhoulup ani gi combine team gi maikai dagi so asok apan yaw khi hairi adu sabchaba asok apan nanglaba kadar sing gi masing di khangba ngamkhide nakal ani na khut thokna rokpadagi thaudok thokfam ga nakna leiba Myanmar gi mafam khar dagi leibak adugi khunja sing yawna Myanmar army ga personal khar ga punna miyoi yankai rom leibak ani gi ngamkhai lansilak laga Chandian district rom da sensil lakhi hairi Myanmar rom da ki sensil lakhi ba miyoi sing adu leibak asi gi ngamkhai manung da leiriba taraga tarit chuba Assam Rifles ki post ama tamna sanglakhi bani mafam asi da sensil lakhi ba miyoi sing adu post asi gi personal sing na palen da leiba kun ga truk chuba sector Assam Rifles ki post puro matung da palen gi kul chuba Assam Rifles na more gi kondong lairembi manakta leiba manga suba Assam Rifles ki location point KLP tan na thilaki aduga Myanmar gi miyosing adu manga suba Assam Rifles na section na ngak selaga more gate number 1 tamna puraktuna Myanmar authority da amukhanam khusin nakhi hairi thagdog asi gi matang da makhata na phangbu pawda sin Kuki Militant singbu Khutta Amukta loisin kiba Manipurgi Lalhoulup ani gi combine team adugi kadar kulhumdoi rom ngarang Manipurgi ngamkhai tana sangsilakpa leibak asigi ngamkhai ngagliba security force ki team amagi khutta takre hairi Manipurgi Lalhoulup ani gi kadar sing adu security force ki kangbu adu na tek takai dana more da leiba safagada mafam amada puraksha haina su makhatari leibak asigi security force ki khutpu amagi khutta takraba Manipurgi Lalhoulup ani gi apun ba kadar kulhumdoi adu gi manung da People's Revolutionary Party of Kangleipak Pripa ki kadar taraga mari yawi adu atopa kadar mapan na Manipurgi Lalhoulup amagi di hairi adum oinamak underground organization ani Lalhoulup kulhumdoi phakiba asiga mari lenuna Manipuri lengak natragna akakna ba security force ki khutpu adugi maikai digi official oiba cheron amata thorakpa laikhidri amorom da ngase yuk phawba ngamkhoi paring da sin Kuki Militant singa makhoiga yanada ba Myanmar army ga gi marakta su leptana kut thokna bagi thaudok thokhi hairi panbe abade thasi gi nipan da Kuki inpi Chandian na thorakhiba cheron amada Chandian district ki Khongjai sub division gi manung chanba Solen khulda leiba hanba Assam Rifles ki commanding officer oiriba mitei macha amana Myanmar gi mitei Lalhouba sing
leibak asigi ngamkhairum da pusilakna ba hotnare wafam ase mafam ase leiba Aibomas khulgi khunja sing na khanglakpani haina Assam Rifles ki commanding officer asida charge tawrakpa laikhibani Kuki Millitant gi cherol aduna Assam Rifles ki commanding officer asina mitei UG ki kadar sing adu Imphal tamna purakna ba thaurang tawki haina su charge tawkibani Dr. Lamtin Thang Hokip Kobo Mioi Amana Sungarangi Thodok Asigi Matangda social media da Phongdorok Pawa from the Han Assam Rifles ki Kangbu Asina Ngarang Numidang Pungtare Lom Tarakpada Indo Myanmar Ngamkhai ki border pillar 60 1 amasung 62 da Myanmar romdagi mitei UG kadar sing changhalakna ba thaurang tawre haibu wafam su phongdorakhibani aduga mathangi update asin lambi khangdaduna Scotland Kuki Khullom da changsilamban hama pulisna khamraga mayumda halan krem thasigi manga da sengmai lanthola kangpokpi tamna sangsin kiba akham awang likai dagi sahi noribu nupa masa ani gi langla langjin khangbangam dringai cherek tanga seyu angan ba pung mari makhairum tarakpada Imphal jiri lambi gi Scotland Kuki Khullom da cycle tongduna sangsilakhiba naha ama kaithil manbi police station gi osina luchingba timna thengna hobadagi khamlaga mayum dahlan khre hairi Scotland Kuki Khultamna cycle thoduna sangsilamba naha adugi maming yumnam Suresh sahi kunga mathoi apok laikhidraba wai kanhai kawi changangai bamol lampak manak tagini hairi makpo police nam khamlaga kanana kari gidamak to Scotland Kuki Khullom sangsilibano haidunu hang pohung tawkhibada naha asina mahakna cycle thorak liba mafam asi kadai duna amasung karamba phurup ki mi sing leibage haiba khanglam dabadagi mahakpu PS ta puraklaga asa thak picharaba matung de mayum gi mi sing kauraga tek ta kaitana khusin nakibani hairi aduga mathang gi update asina maudu lupal lakh maudra rom gi brown sugar phare asam amasung mizoram da su heroine phare ngarang nungtin pung manga rom tarakpada mau police na NS2 paringi makaram da kilometer ani rom chatlaga leiba Martyrs Park Manakta Hyundai i20 car S01DS 8656 check tawbada sapon kep yankai da haplaga sit makada losinduna purakpa brown sugar gram chadruka nifu phare hairi aduga mathangi update sana tha taruk helaklawa Kuki gi lan asi BJP lenga ngang loisinbagi mahute yengduna leiriba kari kino sanathoi leimam tha taruk henjilaklawa Kuki Millitant sing lan asi BJP lenga ngang loisinbagi mahutta angamba harhan bagi mong asum yengduna leiriba si yaningde khanariba nakal ani punna phamina duna yanaba pura u ngamdragana nupa thokna lamhen tu henba Kuki sing asi matungda amuk hanna tawroktana ba convection lawkhalu haina sugnu assembly constitution gi manung seliba sugnu wapok pi mamang lekai degi khoirakpam ongbi sanathoi leima sei kuntraga marina thamoi sokna phongdorakli haukiba me humdagi satharakliba sin Kuki Millitant sing gi lan asi proof sing asi konsin ba kanglup sing gi Millitant sing ga kusam narga lan darakpani lan asi manung de mioi kaya sikre kaya amane thiba phangdana leiri adugo mioi lising hena sokpadagi laikan nakre hairi me humdagi Kuki Millitant sing na mitei de lan daba horokpadagi khoi gi yumsu ki khul ga yam nakna leiba maramna aigi ipuroi bana khulnga khawraba ai hakti pikliba isa ani ga puraga me mari gi nungtin pung ani ga makai rum tarakpada sekmajing khunau de leiba aigi ipam de lan jelakhibani adugo irang asi nem tharpagi mohota kansil lakhibagi me kuntaruk tagi ai hakki ipuroi ba khoirakpam David Cho ikhoi gi yum adudagi selaktuna ikhoi ani ga pikliba icha ani ga ikhoi mari sekmajing khunau do punna leirakhi ikhoi kaktana tana ikhoi gi iniam bok iche amadi inau nupa sing su selaktuna jun mapandagi Manipuri college da hangdokliba relief camp da sangji phumlauduna leirakli hairin isagi yum leiba sunu wapok pi mamang lekai da ikhoi gi yum ama nauna sanabu damakta thorang tawduna check nung laingoi amadi yotna singu paisinduna thambani dubu lanasi khudong chaba lawra Kuki lamhen basing na check lising manga gi manungda lising mari rom ran bikre sugnu wapok pi mamang lekai hairiba mitei khul asda nakna leiriba Kuki amasung atopa purup ki khul singna mairamda khul ama lei makha thangbada jaumi gi khul ama leiraga mamangdana anal singna taba khul ama leiribani yum sanaba losindun thamba sek sing mangki betana tana isagi yumgi kota haptuna thamba phabo jengkai mangkre hingnabagi lambida mateng khardang oinanaba haiduna loijaba yencha manganu kuntra su mangkre masitanatna yumda loijaba hui mapi ama sanhatam ani okmanga cycle ama amasung gas cylinder ani phabo huranduna pubi khre hairi